ꯉꯁꯤꯗꯤ ꯍꯥꯎꯇꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯖꯒꯦ. ꯉꯥꯔꯤ ꯊꯣꯡꯕ. ꯃꯌꯥꯝꯁꯤꯒꯤ ꯑꯦꯂꯤꯁꯥ ꯉꯥꯔꯤꯁꯦ ꯀꯥꯡꯁꯣꯏ ꯑꯃꯇꯪ ꯆꯥꯖꯒꯦ. ꯃꯌꯥꯝꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯅꯩ, ꯉꯁꯤꯗꯤ ꯍꯥꯎꯇꯕ ꯏꯟꯁꯥꯡ ꯊꯣꯡꯖꯒꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯑꯦꯂꯤꯁꯥ ꯉꯥꯔꯤꯅꯦ. ꯁꯤꯒꯤ ꯕꯣꯀꯣꯂꯤ ꯑꯁꯪꯕꯁꯤꯅꯦ. ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯅꯤ ꯍꯥꯞꯆꯜꯂꯒ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕꯁꯤꯁꯨ ꯈꯔ ꯍꯥꯞꯆꯜꯂꯒ ꯊꯥꯎ ꯈꯔ ꯉꯧꯔꯒ ꯍꯥꯎꯇꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯖꯔꯒꯦ. ꯁꯤꯡꯖꯨ ꯄꯥꯝꯕꯅꯤꯅ ꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯁꯨꯖꯒꯦ. ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯕ ꯃꯣꯔꯣꯛꯇꯨꯅꯤ. ꯃꯣꯔꯣꯛ ꯑꯁꯥꯕꯁꯤꯃ ꯍꯥꯞꯆꯜꯂꯒ ꯁꯤ ꯀꯣꯕꯤ ꯊꯝꯕꯧ ꯅꯨꯡꯕꯧꯁꯤ ꯈꯔ ꯁꯤꯡꯖꯨ ꯁꯨꯖꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯅꯦ, ꯑꯗꯒꯤꯗꯤ ꯌꯦꯔꯨꯝꯁꯤꯅꯦ, ꯃꯣꯔꯣꯛ ꯑꯆꯧꯕꯁꯤꯅꯦ ꯈꯔ ꯉꯧꯖꯔꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯖꯒꯦ. ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯊꯣꯛꯄꯅꯤ. ꯑꯁꯨꯝ ꯑꯩꯅ ꯇꯤꯡꯊꯣꯛꯑꯦ ꯌꯥꯔꯦꯗ. ꯊꯣꯡꯈꯤꯒ ꯑꯗꯨꯝ ꯇꯣꯏꯍꯟꯗ꯭ꯔ ꯂꯣꯏꯔꯦ. ꯃꯔꯨ ꯌꯥꯎꯗꯅꯕ. ꯑꯦꯂꯤꯁꯥꯗꯤꯀꯣ ꯃꯔꯨꯅꯦꯕ ꯃꯥꯏ ꯀ꯭ꯔꯦꯛ 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 ꯂꯥꯎꯔꯤꯁꯦ. ꯃꯔꯨ ꯌꯥꯎꯗꯅꯕ ꯈꯔ ꯅꯥꯟꯅ ꯀꯛꯄꯩ ꯋꯥꯅꯤ. ꯌꯥꯔꯦ. ꯂꯣꯏꯔꯦ. ꯐꯖꯅ ꯀꯛꯄ ꯑꯝꯇ ꯌꯦꯡꯒꯦ. ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯡꯁꯤ ꯊꯧꯈ꯭ꯔ ꯄꯣꯠꯅꯤ. ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯟꯅꯒꯤ ꯑꯔꯩꯕꯅꯤ. ꯂꯪꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯀꯥꯡꯁꯣꯏ ꯅꯨꯡꯁꯣꯏ ꯊꯣꯡꯕꯗ ꯊꯥꯛꯆꯜꯂꯒꯦꯗꯅ ꯄꯣꯠ ꯃꯥꯡꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯁꯣꯏꯖꯔꯦ. ꯃꯁꯥꯁꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯦ. ꯇꯤꯜꯍꯧꯁꯤꯁꯨ ꯃꯌꯥꯝ ꯃꯇꯣꯟ ꯆꯣꯡꯉꯕꯅꯤ. ꯄꯣꯠ ꯃꯥꯡꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛ ꯇꯧꯖꯔꯤꯕꯅꯤ ꯁꯤꯁꯨ. ꯌꯥꯝ ꯊꯥꯎ ꯍꯩꯔꯦ. ꯊꯥꯗꯖꯔꯒꯦ. ꯑꯗꯒꯤꯗꯤ ꯅꯥꯀꯨꯞꯄꯤ ꯊꯥꯗꯖꯔꯒꯦ. ꯃꯣꯔꯣꯛ ꯑꯆꯧꯕꯗꯣ ꯍꯥꯞꯆꯤꯜꯂꯁꯤ. ꯀꯩ ꯍꯥꯏꯗꯥꯏ KFC ꯀꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ. ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯟꯖꯔꯦ.
ꯃꯌꯥꯝ ꯉꯥꯔꯤ ꯑꯣꯏꯔꯁꯨ ꯇꯣꯏꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯦꯂꯤꯁꯥꯅꯤꯅ ꯃꯍꯤ ꯃꯔꯨ ꯌꯥꯎꯕ ꯄꯣꯠꯅꯤꯅ ꯑꯗꯒꯤꯗꯤ ꯕ꯭ꯔꯣꯀꯣꯂꯤꯗꯤ ꯆꯝꯐꯨꯠ ꯆꯥꯕ ꯌꯥꯕ ꯃꯅꯝ ꯌꯥꯝ ꯃꯨꯟꯒꯟꯕ ꯄꯣꯠꯅꯤꯅ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯈꯨꯝ ꯑꯝꯇꯪ ꯈꯨꯝꯖꯤꯟꯖꯒꯦ ꯃꯍꯤ ꯍꯥꯞꯆꯤꯜꯂꯁꯤ ꯉꯥꯔꯤ ꯀꯥꯡꯁꯣꯏ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯈꯨꯝꯖꯤꯜꯂꯒ ꯂꯣꯜꯂꯁꯤ ꯌꯦꯟꯁꯥꯡꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯊꯨꯝ ꯊꯥꯛꯆꯤꯜꯂꯁꯤ ꯊꯨꯝ ꯊꯥꯛꯄ ꯌꯥꯔꯅꯤ ꯊꯨꯝ ꯊꯥꯛꯑꯕꯅꯤꯅ ꯑꯣꯠꯈꯥꯏꯔꯒꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯣꯠꯄꯤꯔꯁꯤ ꯑꯗꯨꯒꯅꯦ ꯃꯆꯜ ꯑꯇꯩꯁꯤ ꯊꯥꯛꯑꯒ ꯍꯧꯔꯁꯤ ꯑꯗ ꯁꯤꯁꯨ ꯈꯔ ꯊꯥꯛꯆꯜꯂꯁꯤ ꯀꯩꯅꯣꯅꯦ ꯇꯤꯜꯍꯧ ꯄꯥꯎꯗꯔꯅꯦ ꯃꯥꯁꯦ ꯃꯇꯨꯝ ꯇꯥꯁꯜꯂꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯈꯨꯝ ꯆꯦꯠꯍꯧꯗꯗꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯜꯂꯁꯤ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯁꯤ ꯎ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯁꯤ ꯀꯛꯈꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯍꯥꯞꯄꯒ ꯃꯨꯟꯅ ꯑꯣꯠꯂꯁꯤ ꯑꯗꯨꯒ ꯍꯧꯗꯣꯛꯑꯁꯤ ꯃꯌꯥꯝ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯔꯅꯤ ꯃꯨꯜꯂꯦ ꯉꯥ ꯑꯇꯦꯛꯄꯅ ꯊꯣꯡꯕꯅꯒ ꯍꯦꯜꯂꯔꯣꯏꯗꯧꯕꯅꯤꯗ ꯉꯥꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯂꯣꯏꯁꯜꯂꯁꯤ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯍꯧꯔꯁꯤ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯈꯦꯠꯄꯗꯤ ꯌꯥꯝ ꯍꯩꯔꯕꯅꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕꯅꯤ ꯊꯥꯎꯁꯤ ꯌꯦꯔꯨꯝꯁꯤꯗꯤ ꯑꯣꯏꯅ ꯑꯗꯨꯝ ꯉꯧꯔꯁꯤ ꯈꯔ ꯌꯥꯝꯃꯕ꯭ꯔꯥ ꯑꯩꯅ ꯍꯥꯎꯅ ꯆꯥꯔꯁꯨ ꯌꯦꯔꯨꯝꯁꯦ ꯍꯥꯎꯔꯅꯤ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇꯅꯤ ꯌꯦꯔꯨꯝꯅ ꯌꯥꯝꯅ ꯆꯥꯕꯕꯨꯗꯤ ꯃꯅꯥ ꯃꯁꯤꯡꯅ ꯆꯥꯕꯅꯤ ꯏꯁꯥ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯍꯟꯕꯅꯤꯗ
ꯊꯝꯕꯧ ꯅꯠꯇ꯭ꯔꯗꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗꯦ ꯊꯝꯕꯧꯗ ꯆꯥꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯔꯒꯦ ꯁꯤ ꯃꯣꯔꯣꯛꯁꯤ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯈꯛꯇ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯃꯣꯔꯣꯛꯇꯨꯅꯤ ꯀꯨꯝꯁꯤ ꯂꯥꯛꯄ ꯃꯣꯔꯣꯛꯁꯤ ꯌꯥꯝ ꯁꯥꯏ ꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯑꯁꯤꯗꯤ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯆꯥꯕꯤꯅꯕ ꯂꯩꯇꯗꯅ ꯌꯥꯝ ꯁꯨꯖꯗ꯭ꯔꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯔꯤ ꯀꯥꯡꯁꯣꯏ ꯊꯣꯡꯖꯔꯦ ꯑꯔꯩꯕ ꯈꯔ ꯏꯃꯨꯡꯗ ꯂꯩꯕ ꯏꯟꯁꯥꯡ ꯄꯠꯈꯤꯒꯗꯕ ꯃꯥꯡꯈꯤꯒꯗꯕꯁꯤꯡꯗꯣ ꯈꯣꯝꯖꯤꯟ ꯇꯥꯁꯟꯅ ꯊꯣꯡꯖꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯃꯥꯡꯍꯟꯕꯁꯦ ꯃꯄꯣꯠ ꯃꯆꯩꯁꯦ ꯇꯥꯡꯉꯕꯅꯤꯅꯅꯦ ꯄꯣꯠ ꯃꯥꯡꯍꯟꯖꯅꯤꯡꯗꯗꯅ ꯉꯥꯔꯤ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯖꯔꯦ ꯁꯤꯡꯖꯨ ꯈꯤꯇꯪ ꯁꯨꯖꯔꯦ ꯆꯝꯐꯨꯠ ꯌꯥꯎꯖꯔꯦ ꯌꯦꯔꯨꯝ ꯈꯔ ꯑꯃꯒ ꯁꯪꯒꯃꯥꯜ ꯍꯥꯞꯄꯒ ꯍꯧꯖꯕꯁꯦ ꯃꯌꯥꯝ ꯆꯥꯖꯒꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯡꯖꯨꯅ ꯍꯥꯟꯅ ꯆꯥꯕꯁꯦ ꯃꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯆꯝꯐꯨꯠꯅ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯕ꯭ꯔꯣꯀꯣꯂꯤ ꯆꯝꯐꯨꯠꯅ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯃꯌꯥꯝ ꯍꯥꯎꯔꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯤꯗꯤ ꯅꯍꯥꯟꯒꯩ ꯉꯥ ꯊꯣꯡꯕꯗꯩ ꯉꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯏꯅꯦ ꯀꯥꯡꯁꯣꯏ ꯃꯍꯤꯁꯦ ꯃꯌꯥꯝ ꯑꯦꯂꯤꯁꯥ ꯉꯥꯔꯤꯅꯤ ꯊꯣꯡꯖꯩꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯎ
ꯉꯥ ꯑꯇꯦꯛꯄ ꯉꯥꯛꯇꯅ ꯍꯥꯎꯕ ꯅꯠꯇꯦ ꯀꯥꯡꯁꯣꯏꯁꯤꯁꯨ ꯌꯥꯝ ꯍꯥꯎꯔꯝꯈ꯭ꯔꯦ 이만나비징 짝 잡아야 돼 하이지 수많은 방송도 통잘라가지고 너무 하오랍니다 싱주주 레메 통칼 깔래 통칼이 아이가 쓰디 싱주주 nhưng mà 싱주주 xin ý hao học thì nói cha bằng ngầm đấy mẹ làm 싱주 học tao với mà bọn mà xây dựng gì đó 아주고 이름이 만나면 진짜 왜 하고는 잡은 거야? Mày Singju đi học tre 이름 đi 만나면 신도라고 또 뭐지 하오이 이름 đi lối 자산 잘하게 nào CD sampunna rồi bây giờ không mới ra cái mẹ lo chân ra cái làm Singju đi học tao đã lên mẹ muốn 자산 bằng ngầm rồi cái rồi bây giờ không mới ra cái Singju nó ngang cái rồi vẫn lôi vẫn đi nó ngã xí giống Singju nó rồi bây giờ không mới ra cái làm video gì những video live subscribe tàu video mua comment đã cho hai video hậu này hậu rồi sao hai mình bình thường này chúng làm hai video si hai lo chân ra cái bài